Akasvani Imphal Kshetrimayum Chitrabhanu na pau pazari. Malengi atay mapam singalone na Manipuri sungasi International Mother Language Day ki thorum pangthokli. Palam thorum asigi chay asigi hiram na Youth Voices on Multilingual Education Haibasini, Director of Language Planning and Implementation Manipur na sinduna kuntaruruk suba Malengi mamalongi numit ngasi Imphal da pangthokhi. Research Forum Manipur Reforms na sinduna taratrelak suba Malengi mamalongi numit ki thorum Imphal gi GP Women's College da pangthokhi thorum atuda wangang bada Manipur Sarkar gi Language Planning and Implementation gi Director Laishram Radha Kantan hai Manipur gi angan ba matam dagi lerak liba puya singa siningthi na thamba amadi masibu digitalize Togna Tambagi, the Muktangai for the Baleri, Lunena, Hyde Balari sing asi, Suribam using asi ahal Oshilapana Maram Oduna, Horukliba, Miros in the Puya Paba, Madi Tamsin Bagi, Derkarley, Mahan High. I really go and see that in Ireland, my own is in the group of the research of Iris is South of I do the very well, the newspaper is when Kazana must be going to see that the Ramirons is not Kamba and none of the moment of focus. He wants it, but I'm not letting the baby out in the scene that it was how this is the command, most of Thorum to the GP Women's College के Principal Professor Longjam Rajan, Reforms के President Professor C.H. Ibol Maite, Akasvani Imphal की Assistant Director News Tokrum Jogendra Zit Yauna, Lord Gilam the Kang Haireba Kayana Saru Yaki. Amorum the Sahitya Tokpandum the Sintuna International Mother Language Day की Thorum Imphal की Kashambata Labor State Central Library की Auditorium the Pangtokre. Thorum की Manung Chana Kumbong Mayum Gaurav Bihari Badnubati Mothers Language Award Language Activist Asoso Kolida Kushinakre Amasung Sering Sadinabagi Thorum Suk Pangtoki. Gryamantri Amit Shah Hairi Chay Asigi Mas Kontra Matoi Fawbugi Manungda Leba Asidagi Next Light Marufang na Mutananaba Sarkana Washak Daure. Gawati ngasi pangtopa CRPF ki marfutere sugar raising de pereta wangang bada Sri Sahan hai CRPF na leba asigi damakta singthaninga oiba thapaka pangtokna lakli CRPF ki jawan amasung Cobra Battalion na Lebas Degi, Nexala ki Samesa Singlution na ba ang batak to honori. Sri Sahan Hai awang ng pulom dam Jammu Kashmir amasung maus na sola ba mapamsingda Santi Hanjana na bahona ba da achobo togdang lauri. Santi Hanjana ba matang da CRPF na lauri ba togdang busing tara dina Gryamantri na hai hingsa na sola ba Manipur da Santi Hanjana na ba CRPF ki battalion kya raisa ase da mathok tauri. CRPF personal listing ani Jani Hubudra na mareba ke damukta thawai thadoki ngasigi manungda personal charter na awang ng polom damda mathawai thadoki ngasigi thorum atuda Assange Mukhyamantri Himanta Biswa Sharma saruk yaki. Viral amasung Brazil ki marakta digital minerals MSME amasung coastal sector yauna tongan balam kya gi matanda yana world kya ngasi New Delhi da sahi tong na kray Pradhan Mantri Narendra Modi ga Brazil ki Rashtrapati Luis Inacio Lula da Silva ga New Delhi da unaduna leba ani gi oiba tongan balam sing da warisanaki unabadu da luching ba anina malengi amadi lamdam dangi oiba hiram kya da warisanaki tungda luching ba anina punna thopa warol amada Pradhan Mantri Narendra Modi na hai Rashtrapati Lula da Silva gi luching makhada viral amasung Brazil ki marakta lenari ba mari asi hena Cecil Hanbangamle, Latin America manung da Brazil asi varaka lalol itikil lam da khwaidigi chawba mapang leba amo oiri. Uparashtrapati C.P. Radhakrishna Hairi Corporate Social Responsibility na leba asu hena chakodana bohona bada achobo thodang lori New Delhi ge varat mandapam da ngasi Times Foundation sinduna pangtopa National CSR Summit lising ani kunteru ki saru amo oina wangang bada Uparashtrapati na hai CSR na leba asta own ba produktuna manaba samas ama semba ngamalagani. Kendra ki haksel amasung ya Wahengbam Mantri JP Nadana tetanus amasung diphtheria ge vaccination launch tawkre Himachal Pradesh ki Kasolida leba Central Research Institute pangtok pathorum amada wangang bada Mantri na hai Central Research Institute Kasolina vaccine asi puthokna bohona bada achobo thodang lori vaccine asi puthokpagi damakta Central Research Institute pu Mantri na thagat pa phongdokri Srinadan High Institute asina achobo thodang logduna varet asi ana langi amadi pharmaceutical gi lamda chawna khumang soksun bangamle ngasi puthoklewa vaccine asina Pradhan Mantri Narendra Modi gi Bharat pu haksel gi lamda mi pan tang daw leba ma ohena bai mangliba manglan adu mangphawna bohona bada achobo mateng oiragani mang hai varet asi malengi pharmacy ni haina singthana ri bani amasung malengi khwaidi
चाउबा इम्यूनाइजेशन के प्रोग्राम कया भारत चथरी पाउ रिसरी